Negative report Pairabasu private hospital Singna Amuk Hanna test Touhanba Chatna Kanglon Thugaibani Rajo COVID-19 की RT-PCR negative report Pairabasu private hospital Singna layang balakpa na basingda Amuk Hanna test tau haibagi Pau Health Director natare asigumba thawong asi lainga ki SOP amasung Chatna Kanglon Sing Thugaibani masina na basingda pungning wakal amasung sel thungi phibamda sogalle haina Health Department ki Director ke Razona ngarang press ta thadorok pa chero lamana phongdorok le Private hospital Singna COVID-19 RT-PCR test tawbagi report adu pung humudra nithoi gi manung chalabade ayaba pigadabane karigumba madugi matungda anaba adu COVID-19 gi layong ulaglabade test tawbada akaiba leiti hainasu phongdorok le kanabu yelhomi kaugani khangdana karamna yelhomi kangadori bano Federation of Haumi lamdam asigi yelhomi hairaga kanabu khangna gadori bano haiba mayek sengna phongdokpa ngamdabana yelhomi kanbagi thabak mai pakloi Maram asina yelhomi da changadori basingi list ama laingang na thuba da semduna miyam da khangan gadabani haina Federation of Haumina thadorokpa cherol amana haide cherol aduna makata na palibade haukiba kumja 2019 ge November 10 ga mathoida ILP chananaba India ki president na khuyek pi khiba chahi ani mapung pharak lagane adubu ngasi phawbada inner line permit system ge mapung oi bathabakti laingak asina thabakta onthokpa miyam na uba phangdre system asigi close number 7 da paliba native people haibase masak taktana karamna native peoples yelhomi kangadori bano system asi subnatagi mapandagi phongna changlakpa miyoi khaktagi pass piraga tax khara khak lobaduna ILP system oina lobadi langane system asigi manungda yelhomi singda pigadaba kanaba sing adude nathaiduna ngasi phawba thamle masimagna ILP system Manipur da sanarabasu Mizoram Arunachal Pradesh amadi Nagaland na mage yelhomi singda piriba khudong chaba adude Manipur gi yelhomi singna phangdre Handak Manipur government assembly ba ILP monitoring cell asina tawgadori ba monitor asi karam ba maikaida monitor tawgadori bano haibadu miyamda khanghan phamtho e Myanmar amadi Bangladesh ge state asi da changlak liba sing aside phongna changlak pana tabanina karam ba mawongda monitor tawgadori jiri amadi Manipur gi mafam kaya da Bangladesh ge muslim kaya ama lotuna amadi lamdam sige miyoi sing saduna lairambada gi phakhiba kaya yaukhre kaya amasu lairam loi hainingai leite Myanmar dagi haizilakpa kaya amasu ngasi chingi mafam kaya da lairiba sisu ILP monitor cell asina yengsinba ngamgadoribra Manipur da ILP system asi phanganna bahonabada miyoi kaya ama asok apan nangbada natana misi mina phawba yauna akanba ihau kaya changsinduna system asi phanglakhibane maramaduna Manipur lengang na system asigi makhada piriba kanaba singadu Manipur miyamda pifam thoe loinana yelhomi kadaibu kawdagi amade kana no haibadu list semduna miyamda khangallo ILP system asigi manungda yauriba kanaba sing miyamda phanghallo Manipur da lona changlakpa mitop sing check tawduna logi oiba thabak paikhatlo Manipur da lona changlakpa mitop sing check tawduna logi oiba thabak paikhatlo Myanmar Bangladesh Nepal dage hana laksin kraba sing khangdoklaga maramda halankho monitor tawba si masi miyamsu mathau tabanina miyamga pau phaunanaba sillo Manipur government na Federation of Haumina thamjari ba wafam sing miyam gi damak thabak to onthok pirakani haibage thajaba thamjari haina cherol aduna makhata na haire sahi nauriba Ansu Fati na Barcelona da Lionel Messi gi number 10 thaba phurit lilagane masa ki chahi taraga nipan khak ngai riba Barcelona gi striker Ansu Fati na chahi kaya Argentine legend Lionel Messi na lilamba number 10 thaba phurit lilagani haina club asina haukiba yumsa kaisa numitta phongdokhre Fatina masagi chahi tara khak ngai dingaida Barcelona ge lemjaningai oiraba youth academy da yaurakhibane Cristiano Ronaldo na international goals khwaidage chanba player oikhre World Cup qualifying gi damak Faro da sanakiba Portugal amade Republic of Ireland ani ge marakta sanakiba match ta Portugal star Cristiano Ronaldo na match aduge marfuga mapan suba minute ta goal ama chanba ngamduna hojik phawbada international goal khwaidage chanba ngamba sanaroi gi record thamkhre Ronaldo na mahake lamdam Portugal gi damak chamaga tararak suba goal adu chanba ngamduna men's football da international goals khwaidagi chanba ngambagi anoba record asi thamkhibane Manchester United da Ronaldo na mahaki iconic oiraba jersey number 7 adumak lilagane handake European club singi khwaidagi chayetnaba transfer singi manungda Ronaldo na Juventus tagi Manchester United da amuk halakhiba sisu amane Manchester City na mahakpu loksinanaba thawrang pumnamak loisilaklaba matung aroiba mikupta City na mahakpu reject tawkhibadage mahaki hanagi Manchester United ki boss Sir Alex Ferguson ga pau phaunaraba matung itha thajadana Ronaldo
मागी हौरकफम ओइखिबा मैनचेस्टर यूनाइटेड ता अमुक हलखिबने क्लब असिनसु महाकना हलकपदा अदुकी मतिक हराउजखे माबु तारामना ओखे मैनचेस्टर यूनाइटेड के फैन खुदिंगमंगनसु अंगकप फंगना हराउब फोंदोकनखे अरोइबदा ताबिरिबा पुमनमकपु थागतचरी।